UN Israel gi force Singna Gaza da et seeker Meoi chama Henna Hatkhre Haina Phongdorakli Gaza da leiba hospital singi team na phongdorakpada ngasi ayuk angan bedegi hauna Gaza strip ta Israel gi lanmi singna landaduna Palestine gi Meoi humdra mapan Hatkhre loinana masigi manungda et seeker Meoi kuntra yauri hairi United Nation gi matungina Gaza da ration ngaiduna leiringaida yamdrabada Palestine gi Meoi tara Hatkhre Haina Phongdorakli loinana haukiba chayol taruk asida Meoi chanipan Henna Hatkhre Haina makhatari United Nation gi source tamagi matung ina hairi madudi Israel gi army na troops singda anobo instruction ma pikre haina su makhata na phongdorakre Israel gi official singda UN Gaza da humanitarian delivery gi maru oiba mafam sing pami haibagi signal pikre haina World Food Program gi deputy head na phongdorakre amasung US gi mateng pangnaba lup ama oiriba Gaza Humanitarian Foundation GHF gi gadi karigumba controversial oiba wari amata sana kiba laite haina sources na palli Israel gi defense minister oiba Israel Katzna Gaza gi asokpa mafam singi amasung temthokraba haukraba mafam singi photo publish tawraduna mahakna harauba phongdokladuna hai Rafa gi matungda vet hanun hairiba mafam asi tokthok temthokani haina phongdokre Egypt ki border ama oiriba Gaza gi khathangba city ama oiriba Rafa asi Israel gi lanmi singna charakna mapung fana manghan baloi khraba matungda vet hanon hairiba city asina enclave ki nongpok thangba sarukta leiba achongba city amani masi hauzik Israel gi force singna yamna kana strike sing amadi tongan ba attack kaya ama chathari haina mahangna makhata na phongdorakli Israel gi authority singna Palestine gi ayamba Meoi sing nongpok Gaza dagi lokthoknabagi thorang tawri amasung Meoi lising kaya bu Rafa gi asokpa mafam singda sagadoriba concentration camp amada thamnaba thorang tawri haina phongdorakre